Manipur Police ki team amana aina thingkraba lalalo pripa ki kadar ama fagat pangam kibaga lonina yamlaba khutsukulai sing fagale hari Kaksing district ki manung chanba Kaksing chumnang dagi Manipur Police na fagat laba kadar adu irengbam marembam maning leikai dagi Khumbong mayum 𝗬𝗔𝗓𝗔 𝗟𝗔𝗟𝗛𝗢 Hari amadi security force singna Manipurgi chinggi amasung tampaki mafam singda 𝗬𝗢𝗟𝗑𝗡𝗡 ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯐꯌꯦꯡ ꯑꯃꯁꯨꯡ ꯁꯣꯡꯂꯨꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯤꯡꯅ ꯔꯤꯀꯚꯔ ꯇꯧꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 𝗬𝗛𝗅ꯒꯤ ꯂꯥꯏꯐ ꯑꯦꯃ꯭ꯌꯨꯅꯤꯁꯟ ꯔꯥꯎꯟ 12 𝗬𝗛𝗅ꯒꯤ ꯃꯦꯒꯥꯖꯤꯟ ꯑꯃ ꯔꯦꯗꯤꯑꯣ ꯁꯦꯠꯀꯤ ꯕꯦꯇꯔꯤ ꯑꯃ ꯑꯦꯟꯇꯤꯅꯥ ꯑꯃ ꯑꯃꯁꯨꯡ AKꯒꯤ ꯑꯦꯝꯇꯤ ꯀꯥꯔꯇ꯭ꯔꯤꯖ ꯆꯥꯝꯃ ꯑꯅꯤ 𝗬𝗛𝗅ꯒꯤ ꯑꯦꯝꯇꯤ ꯀꯥꯔꯇ꯭ꯔꯤꯖ ꯑꯅꯤ 12 bore cartridge ama local mad pompi ama asana chingba sing asini Manipur Police ki team amana aina thingkraba lalalo pripa ki kadar ama fagat pangam kibaga lonina yamlaba khutsukulai sing fagale hari Kaksing district ki manung chanba Kaksing chumnang dagi Manipur Police na fagat laba kadar adu irengbam marembam maning leikai dagi Khumbong mayum 𝗬𝗔𝗓𝗔𝗔𝗍𝗛𝗢 Hari amadi security force singna Manipurgi chinggi amasung tampaki mafam singda 𝗬𝗢𝗟𝗑𝗡𝗡 ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯐꯌꯦꯡ ꯑꯃꯁꯨꯡ ꯁꯣꯡꯂꯨꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯤꯡꯅ ꯔꯤꯀꯚꯔ ꯇꯧꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 𝗬𝗛𝗅ꯒꯤ ꯂꯥꯏꯐ ꯑꯦꯃ꯭ꯌꯨꯅꯤꯁꯟ ꯔꯥꯎꯟ 12 𝗬𝗛𝗅ꯒꯤ ꯃꯦꯒꯥꯖꯤꯟ ꯑꯃ ꯔꯦꯗꯤꯑꯣ ꯁꯦꯠꯀꯤ ꯕꯦꯇꯔꯤ ꯑꯃ ꯑꯦꯟꯇꯤꯅꯥ ꯑꯃ ꯑꯃꯁꯨꯡ AKꯒꯤ ꯑꯦꯝꯇꯤ ꯀꯥꯔꯇ꯭ꯔꯤꯖ ꯆꯥꯝꯃ ꯑꯅꯤ 𝗬𝗛𝗅ꯒꯤ ꯑꯦꯝꯇꯤ ꯀꯥꯔꯇ꯭ꯔꯤꯖ ꯑꯅꯤ 12 bore cartridge ama local mad pompi ama asana chingba sing asini